BJP hai basina sim hai cover yar bani bani mare muk na khana ba se kumla ba ai dana ai koi bala distraction of the adigi ya adana implement tawba hindu ki jivika hoiba na saving 40% amadi GRP Kimasita tawagada ba tawra istimano ba pathok sage khonje lase India ko man nil na Bapuji Mahatma Gandhi haidana Bharat Basi oiba khoi khangnatana prithibi punamana sanman toriba adugumba tanglaba leader ma adugum leader sigi mingda lepak sigi afaba thabak khara paikhanana sahi amada minit sama 100 days guarantee scheme MG Narega adu phajagraba ming ase ngasigi shasan pairiba BCPC BJP with RSS anina bill ama potokna ming onthoga lepak sigi kanghong chainana ba Bharat yangra Bharat Basi mayam thegi khudong jaba puno mangan ba ming bono seran toning tawdal ladiba asuba langa kasigi hajodaba mong matong mayam sing ase अखोई माइगई दगी नतना भारत बासी पुनमकी कोइना मांगजगदबा लेबना बर मतदा कांग्रेस पार्टी ना थबान डिस्ट्रिक्ट हेड क्वार्टर दा थबान डिस्ट्रिक्ट कांग्रेस कमिटी ना ngasigi ओइबा वन डे पोटेंशियल तथरी बनी एरोइना ना मसिदगी एन पाक से नमो लाकदरिबा इंडियन नेशनल कांग्रेस की फाउंडेशन दे ओइबा 28 डिसेंबर ददी अखोई भारत की मफम पुनमक्ता केंद्र खुदिमक्ता लकाई खुदिमक्ता असिगुम मागी यामना हजदबा थोंग तौसिल असिगी मायोक्ता हेन कनबा लड़ाई सोद चंगलगनी ngasi gasina yarabadi na repeal to hando yamna pamde aiba hola ado wagi nakong yokinana ba Bharat Basi punamakta Bharat Basi punamakki damakta Congress party ne lepi thaban disi Congress committee ne sulepi aiba wafam do khangna bagi damata asi pote sachi